आकाशवाणी इम्फाल वाहेंगबम राजेश ने पाव पाजरी आनबदा मरुबा पाव मुख्यमंत्री नोंथोमम बीरेन सिंह हाइरी समाज असिदा थक्सी खासी याउदना करिगुम चखोट थौरांगी थबक अमता माई पाक पंगमलोय आसाम जिला मरीदा मणिपुरी लोनबु एसोसिएट ऑफिशियल लैंग्वेज ओइनबा आसाम विधान सभा बिल पुथोकिबा अदुबु मुख्यमंत्री नोंथोमम बीरेना थागतपा फोंदोरकले मणिपुर लालिबा नुमित हुमनी असिदा अखाक अरावगा लोइनना नोंग कन्ना चुगनी हाइरी जिरीबाम डिस्ट्रिक्ट हॉस्पिटल की फिबम ngasi राज्य की हक्सल विभाग की डायरेक्टर ना यंगसिंखरे अथुब मतमदा आईसीयू मथौ तहलगनी हारी अमसुंग प्रधानमंत्री नरेंद्र मोदी की चामा 13 सुबम मन की बात पुंगनिंगी वा हयेंग अयुक पुंग 13 दा आकाशवाणी की थोंगदा संदोकनी मुख्यमंत्री नोंथोमम बीरेन सिंह हाइरी समाज असिदा थक्सी खासी याउदना करिगुम्बा चखोट थौरांगी थबक अमता माई पाक पंगमलोय इम्फाल ईस्ट की लुवांग संगमम लैबा लिबरल कॉलेज दा नुमित निनी सथगदबा मेगा जॉब फेयर रोजगार मेला होगदोपगी थौरमदा वांगांगलादुना मुख्यमंत्री हाई समाज असिदा अफबा ओनबा पुरकनबा होनबदा नहासिंगना चावरबा दायित्व लौगदबनी मांग हाई नहासिंगी मरकता थक्सी खासी लैनबगिदमक अमदी अहल लमन ममा मपा अमदी ओजा सिंगबु थक खा खंगना चक्कदबनी मांग हाई राज्य की तोंगान तोंगान मफम सिंगदा हांगलिबा रिलीफ कैंप सिंगदा लैरिबा मियोई सिंगदा राज्य सरकारना स्किल डेवलपमेंट प्रोग्राम की खुथांगदा ट्रेनिंग पीरी मखोइना पुथोपा पोथोक सिंग सरकारना लैसिंदुना मपालमदा थादोकली सिरी बीरेन हाई अखोइगी लैजरिबा मचाक मथुम अमसुंग हैथोइ सिंथोइबा असि मपुंग फाना सिजिनरबदी राज्य सी अथुबा मतमदा चौखटपा राज्य अमा ओइबा ngamgani मांग हाई हौजिक लैरिबा मिरोल अमदी तुंगदा हौरकदबा येलौमी सिंगना अकी अखंग लैतना लैबा याबा समाज अमा सेमनबा होनबदा सरकार कक्नतना मिपुंग खुदिमकी चावरबा दायित्व लै मुख्यमंत्री ना हाई नेशनलिज्म लेरकादने मी खननिदो मरेवा मजातिन शिवमदा अराबा तब तोनिदो स्टेट सिदा कंट्री सिदा कोइसी लैरे लिको गायबगी वाखल ओटबाइबदा फिल दो अदु तके नते डिसिप्लिन याउदो सोसाइटी अमदा सपोर्ट स्कूल नो एकोइ सेल्फ ग्रुप मया लिंकतना डिप्यूटी कमिश्नर सिंगी खुथांगदा जगह कया रे कोइ हुजि इवन लाइव थीरबी रिलीफ यमदा लैबि सिंचे कोइ ट्रेनर थारगा मोइदा हाई हुजिसि प्रडक्ट पुथोकपा होवे अदुना अखोइगी सिदैदा लैरिबा पोटेंशियल रिसोर्स मयामसे अखोइना फजना एक्सपोर्टिंग तानारगा थीरगा हल्लगा तोबगानको मणिपुर दी याम थुना पे डेवलप तोबने अखोइ मणिपुरी सिन क्वाइदगी अखोइदा डिफिट तोरमनिसे करिनो मतम सेनबा हिटबगा मनी की वैल्यू खंगबगा थौरमदुर सरुक याकिबा इंफॉर्मेशन अमसुंग पब्लिक रिलेशन मंत्री डॉक्टर सपम रंजन सिंह ना हाई सरकार असिना राज्य असिगी नहासिंगबु खुदसा हाइनबगी लमदा अहेनबा मियंग चंगदुना तोंगान तोंगानबा स्किल डेवलपमेंट प्रोग्राम सिंग पाइखटली महांग हाई नहासिंगदा मसा मसागा चुनगदबा खुदसा हाइबगी ट्रेनिंग पीरबदी लम खुदिमक्ता हाइथोइ सिंथोइबा ngamgani ngasi thauramadu saruk yakiba शिक्षा मंत्री थौनावजुम बसंत कुमार ना हाई लाइरबा अमसुंग इना खुनबगी मरकता लैनरिबा खेतनबा कोहनबगी दमक नहा सिंगना खुदसा हाइबगी लमदा पीरिबा खुदोंचाबा सिंग लौबगी तंगाई फदबा लै मांगनाई सरकार की हायर सेकेंडरी स्कूल निफुदा वोकेशनल ट्रेनिंग होक्रे मसिगी मथक्ता राष्ट्रीय उच्चतर शिक्षा अभियान की मखादा सरकार की कॉलेज सिंगदा खुदसा हाइबगा मरी लेनबा कोर्स सिंग हौरे इम्फाल ईस्ट की डिप्यूटी कमिश्नर कुमनथेम डायना एडमिनिस्ट्रेटिव ऑफिसर सिंह यावबा थौरम अदुदा मुख्यमंत्री नोंथोमम बीरेना कॉलेज असिगी अनौबा एडमिनिस्ट्रेटिव बिल्डिंग क्लासरूम अमसुंग ओबीसी नुपी मचा मैरुई सिंगी हॉस्टल अमा संगाकी कृषि विज्ञान केंद्र केवी के इम्फाल ईस्ट अंड्रोना सिंधुना पीएम कुसुम स्कीम 100 डेज एक्शन प्लान की मतंगदा रिन्यूएबल एनर्जी की वर्कशॉप अमा केंद्र असिगी कॉन्फ्रेंस हॉल ngasi पांगथोक्रे मियोई निफुरोम सरुक याकिबा वर्कशॉप अदुदा सेंट्रल एग्रीकल्चर यूनिवर्सिटी की डायरेक्टर ऑफ एक्सटेंशन एजुकेशन प्रोफेसर पीएस रंजित शर्मा लौमी सिंगना सोलर पंप की स्कीम सिंगी कानबा हेना लौदुना मखोगी सेंथोक हेना लैनबा होनबा हाइकी थौरमदुगा मरी लेना स्कीम मसिगी मतंगदा खुदक्ता रजिस्टर तौबगी कैंपेन अमसु पांगथोक्खी
Imphal team dim lambida thokiba lambigi khudongtiba thokdok amada mioi ani sire Lamphel police ki osina thopa cherol man hai ngarang numidang pung 8:45 adwaida malom lomdagi Imphal tamna thorpa motorcycle amana gari maka lekai da leiba barasan ba yum amagi mamangda kongna chatlamba mioi ama thengjin badigi thokdok adu thokibani kongna chatlamba amasung motorcycle thorpa mioi animak phibam luna sokpadagi kwa kaithel da leiba Asian hospital da pukalakpada makhoi animak sina purak le haina hospital asigi doctor singna khangalaki Laikhidraba mioi ama masak khangdoknaba rims ki mokra thamli mari mata singna tha si kumapan phawbada masak takladarbadi ain gi matungina aroiba mathomangam pangthoklagani haina cherolodun makha tari Masak khangriba mioi adu phut 5 inchi ahumlong wangi masa pai kulai kuchuni masam tena kai higoka angaubaga langba half shirt ama lili napu machugi t-shirt ama lili ut machugi khongrao ama seli hari thokdok asiga mari lenana police na su motu case ama lokatuna thijinba hore paugi maraktana break ama Awang nongpok Bharat sin batungna diagnostic ki lamda sahi nipu mangjil thana lakpaga iroinana Babina Multi Specialty Hospital galoinana anauba ana layeng gi pandup ama miyam dalan thokjari Adongi mathau tabasing fanganaba sem saraba general medicine surgery pediatrics amasung atai kya yauna speciality kun henbada akhang ahi kaya gi jangdam ningai leitraba service lobiyu Sajiwa Jail Road Khabaisoi Imphal ista lengbira u natraga 180034538811 da call tobira Ana layenge anoba standard khangdokpiyu amadi khwaidigi nauba update singidamak social media da aikoibu follow tobiyu Bavina Hospital where hope meets compassion Tabiriba Pawasi Akasbani Imphal Digini Assamgi Jilla Mari Kasar Karimganj Hailakandi Amasung Hozaida Manipuri Lolbu Associate Official Language Oregani Haina Assam Sarkarna Lauthokiba Adubu Mukhyamantri Nongthomam Birena Assamgi Mukhyamantri Himanta Biswa Sharmabu Thagapa Phongdorole Mukhyamantri gi Secretary ngasi pangtoba paugi mifam amada Siri Biren Hai Assam da leriba Manipuri singna matam kuinadagi dabi tawduna lakpa wafam asibu khangbiduna Assam Bidhan Sabha da MMN bill ama puthokiba asi thaganingai ni Mangnai, Raijagi Parliamentary Affairs Mantri Piyush Hazarikana, Assam Official Language MMN Bill Lisingani Kunmari, Haukiba Sagose Numita, Assam Bidhan Sabagi Mipangi Ahuba Numita, Mukhyamantri gi Mahut Sinduna Bill Adu Puthoke. Assam Assembly da, Pugi Manipuri language, Pugi District Mari da, Associate State Language Wena, Chatan Nabaki da Chief Minister of Assam, Hemanta Biswa Sharma ji na bill putokana madu pass samana bala pulai khongtha amadi sana halani na mana lauthokiba tweet tokiba punam to eki Manipur miyam ni mai gai degi anana thagasari loina na Assam gi government to lebiriba member khudimako sugumba yang queen asana Assam na leba Manipur singna tanana laba dimanama mapung han bibidam dai some assembly gi member punama ya maroina honorable chief minister Manipur miyam gi maigai dagi sarkar gi maigai dagi amadi aisa gi maigai dagi mabu hanna thakapa khongguk sari Manipur lagliba numit humni asida mafam kharada akhak arau galoina nong kana chugani hari Indian Meteorological Department Imphal Center gi cherola man hai awang nongpok thangba Assam amasung masiga lonaba mafam singda nonglei nusigi sahum leiba maramna Manipur akanba nong chukigani lagliba ningthokaba numit phawbada Tamenglong Imphal West Imphal East Ukrul Kamjong Thawbal Kaksing Tengnopal amasung Chandel gi mafam kyada akhak arau galoina nong chukigani hari Haukiba numit kharani asida nong leptana chubadagi National Highway 37 gi mafam kyada chingning khaiba amasung laikhom lainang sentharapadagi lambi phaunadre hairi None jila gi awangkul amasung rangkul khul gi marakta chawna chingning khairapadagi lambi asida gari chathok chasin tawba yadana leiri mari leinaba singna excavator sinadna laikhom lainang amasung leba kothopagi thabak chathari Thawbal jila gi tongan mafam singda ising ichau gi awaba mayoknariba mafam singda jila asigi deputy commissioner Ahantem Subhasna lusingba mihut kangbu amana koina satuna ngasi yangchengkre khongsat aduga mari lenana paumi singda wangang bada deputy commissioner hai haukiba numit kharani asida nong leptana chubadagi Thawbal jila gi manung chanba Khangabok Sangayumpham Tentha Tekcham amasung Laiksangthem thong khong manung singba mafam singda leiba nga gi pham lofam amadi yung kya isingna thumjinbadagi mang tahalle Mangnai ising tumjin kibadagi yum singda leiba yadraba singidamak relief camp mari Laiksangthem khong manung Khangabok Sangayumpham amasung Tentha da hangdokle camp singda leiba miyamgi tangai phadaba polam sing district administration gi makai digi piba hore Amaromda Langathel jila parishad member amasung
Sapam Gram Panchayat ki chairperson na Teksam Mayay Laikai Community Hall da hangliba relief camp da tangay padaba polamsing mateng pangkre hairi. Jiribam Jilagi Ningsing Kulda Laiba Pamung Yangkai Laiba District Hospital gi Pibam ngasi Raijagi Haksil Bibaki Director Osana B. Devi na Luchingba Mihut Kangbu Amana Hakteng na Satuna Yengsing Kre. Mihut Kangbu Aduna Hospital Asigi Akoibawi Pibam Amadi Awat Apasing Yengsilaba Matung Jiribam da Laiba Civil Society Organization Sing Maira Paibi Sing Kunja Sing Amadi District Hospital Monitoring Committee Jiribangi Mihut Singa Unaduna Hospital Asigi Awat Apa Amadi Makoigi Pendaba Sing Kanaki Director na Hai Hospital Asida Minor Operation Theater Hangduna Operation Sing Tauba Haure Amadi Operation Theater Asi Semjin Basu Haure Mangnai Hospital Asigi Intensive Care Unit ICU Atuba Matamda Tabak Hauragani full-fledged OTM tangai phadana demand loina adu akoina soiduna masi tangai phadamni mandatory haiba khalaga joji repairing haujari aduga ICU mase kari gi function tawdrino hai taragadi magi location do maning da leirame aduna tele ICU si soida save tongna haibuna planning finance ki additional director gi charge bu biri bas mangna location ma side ma khamdarame yam chuna save tongna bo honarani OT sima yam major surgery makna taraga su minor surgery kaga hore koi semjelle adagi amu free diagnosis and diagnosis su free of cost hensi habinaba free of cost to henna gi damanta koi chati chathara su soidana tawna na ba instruction kharadi pirame Tamenglong Jila ki Deputy Commissioner na Pathfinder haina mingthonba jila adugi ahanba Career Counseling Center ngasi hangdokre Church Road Tamenglong gi ZEF campus ta leba Counseling Center adu hangtopagi thoromda saknairaba miyokya saruk yaki Moyon Tribe Students Union Chandel gi nauna thau pugodaba singi wasak lobagi thoroma mangasi Chandel Jila gi Thoma Memorial Hall Kapam Village ta pangthokre Youth Volunteer Organization Kwasipai Linkaki bagi Nifu Taruk Suba Kumon Thorom ngasi Bisnupur Jila gi Kwasipai da pangthokre Thoromdra lamdamdugi oina parikha da makok mathang takraba mairoi sing sanaroi sing da mana matum piduna pungning thawki paugi maraktana break amamuk Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si sizinabana mayol chikbi mana konsinbi phauda taba utongtin ngaroi kabi marek angangbi waikup manbi ingelai chubi using sa nambi til mahi chupatil singdagi ngathopungami mahusagi khalda akaiba amat pide aduga pampuwa gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex Lomi Singi Asin Maru Akasbani Imphal gi pau tabiri Pradhan Mantri Narendra Modi gi chama tarahum doi suba man ki baat pungningi wa ayeng ayu pung tara matoi da Akasbani gi thong da santokani handaki asina siri Modi gi ahum suba tam gi anirak suba episode ni thoromasi Akasbani amasung Doordarshan amadi AIR News ki website amasung News on AIR mobile app tasu taba phangani AIR News DD News PMO amasung Information amasung Broadcasting Mantraloy gi YouTube channel sing dasu live streaming tawkani Pradhan Mantri na wangang ba hek loibaga madugi Manipuri wahantok Akasbani Imphal da santok na tahan gani masi hayeng numidang pung 9 dasu amuk ana santokani hairiba thorom sing asi LRS Akasbani Churachandpur dasu numit simakta da santokani dialect lon sing dena mathangi numita santok chagani Northeastern Council NEC gi draft Vision Plan 2047 gi ahum suba chapter da Art Culture amasung Natural Heritage da Chin State of Manipur haiba wafam yawrmabu Manipur People's Party Chanura Marup na kanna yaning daba phongdorokli Chanura Marup ki General Secretary Mediana thatorok cherol madhai draft asi phongda chenari ba NEC gi myoi sing gi mathakta Kendra Sarkar na athuba matamda thabak lokakadabani Angang sing na drug amasung mayay kaban ni sagi polam sing sizinadanabi matangda no magi oba bahaptan bagi thorom ama Thawbalda leiba ni Maichan and Kainya High School da pangthokre Zonal Education Officer District Social Welfare Officer Chief Medical Officer District Child Protection Unit amasung Superintendent of Police Thawbal Office na punna sinba thorom aduda akangai singna drug sizinabana mangjaba amasung drug lalonba amadi masidagi ngakthoknaba haibasigi matangda wangangki Thawbal Jilagi Kekman Lai Haraupam Community Hall da Sengum Thaba amasung masibu kaithel de yonabigi matangda nomagi oba training program ama ngasi pangthokre nauna saba Editor-Ksh Private Limited na District Administration Thawbal ga punna sinba thorom asida beneficiary tara khangaki khangalaba beneficiary singda raw material yauna makhata ba tengbang sing piki aroibada maroiba pau
मुख्यमंत्री नोंथोमम बीरेन सिंह हाइरी समाज असिदा थक्सी खासी याउदना करीगुम चाखुत थोरांगी थबक अमता माई पाकपा ngamloi असम की जिला मरीदा मणिपुरी लोलबु एसोसिएट ऑफिशियल लैंग्वेज ओइनबा असम विधान सभा बिल पुथोकिबा अदुबु मुख्यमंत्री नोंथोमम बीरेना थागतपा फोंदोरकले मणिपुर लालिबा नुमित हुमनी असिदा अखाक अराउगा लोइनना नोंग कना चुगनी हाइरी जिरीबाम डिस्ट्रिक्ट हॉस्पिटल की फिबम ngasi राज्य की हक्चल विभाग की डायरेक्टर ना येंगसिंखरे अतुबा मतमदा आईसीयू मथौक तोहलगनी हाइरी अमसुंग प्रधानमंत्री नरेंद्र मोदी की चामा 19 सुबह मन की बात पुंगिंगी वा हयेंग अयुक पुंग 12 आकाशवाणी की थोंगदा संदोकनी पाउ लोइजरे।